अहानबदा मरुओइबा पाउ इराक असी हाना थौरांग तौरगा अतमदना फुरुफ अमदा चथरकपनि हाइना चीफ मिनिस्टर एन बिरेना हाउस दा हाइख्रे 𝐿𝐄𝐰𝐬 militant group singa lainariba su agreement chana handanaba center da haizaba haina manipur legislative assembly da ngasigi mifam na mot amata oina warif lawkre Khungakpa volunteer 𝐿𝐄𝐰𝐬 makhatana khungaklaroi state force na oina ngaklo haina hanakre maira paibi singna mafam kayada khungakpa sing faba yaroi haina khongjang changsinba hokre Kulai paiba singna additional SP Amit ki yumda amadi atei officer singda chathakiba thawang police department na akan mamoong da condemn tawkre Northeast Windora Sandong Sari Banwidangi Pauming Tabidiba Singbu Chan Mabamna Krumjari Hauzik Pau Sandona Pizari Manipur da thoklakiba kanglov ki irang asi pre-plan tawraga thoklakiba oiramba yai haibagi thazaba chief minister N Birena ngasi Manipur Legislative Assembly ke ayuki mifam da phongdokre Congress MLA singna pukhallakiba tongan ba wafam singda sengdokladuna chief minister na ngasi 0 hour gi matungda house da haiki Scheduled Tribe demand ka mari lenana Manipur High Court na takiba while adugi matangda Hill Areas Committee ki members singna mahaka unabada lamdam sida kanglov kaya punna leminaba oibana consensus ama laitrabadi yaroi High Court na jail mari gi matam tharabasu lengakna matam logani haiki maduda HAC gi 𝐿𝐄𝐰𝐬 singna adu oirabadi fare haiduna chatki adubu All Travel Students Union Manipur atsumna May 3 da rally chatkani haina tawrakpada lengakna rally chatpadi kari sukaide khanduna chathankibani rally di Imphal da su adumak pangchat chatli adubu makoi gi rally adudi hanana karigumba khara thorang toba manba maongda chatharakpadagi irang asi lakibani haina chief minister na house da thamki adu tare pa matungda ai fact ngasidi ai mayamda manipur gi praja da hadu house level member pun mukdai thamjai honorable member sing Hill Areas Committee gi lai court gi order hek tawba hai ba court ST gi pot se matam khidang ai bi go ai khoi masi object tawi haidana adagi aina hai e court ki sumai tar pani adu wai khoi ngai kho consensus soina ai khoi lemina ba ngakani akhoi manipur da leili base naga khangde maitai khangde koki khangde loina pangan khangde khoi lemina ba ngakani maduna amagi interest songna ba pot consensus oidana ai khoi government thabuk pak to re sei Hill Areas Committee members in the assurance people madu hairu matung da Hill Areas Committee ge isilinaw sing si loina han res yam phare didi ai court gi matam logini moina sayul mari haira gasu adugi manu ai khoi court phajana salaga khoi matam logini sidi dispute leba area ni masigi area se khoi khanana bi matam piu hai gini haira hai bodagi Hill Areas Committee member puna maharauna phare sara adudi na hangraba in the meantime all manipur na rally ma sakani hai hair condition all tribal student union ki rally is koi Imphal da sadum chali MSU gi chali Satramayang gi chali maina pa chali to dum adu ki kari ki rally na smaina solidarity rally ni haibuto adu di ai khara leadership khara phaunai ama phauna tan sumna hairiba Central Demand Committee ne ko na tarai bidu gi mayok ta ai yaning du phongko pi sam rally yam phana khalu re sa yam phana ana phana khan madu lali haibiduma landra du khangdu masagi thokiba thokdok sing matang difference level da committee mayam ma sem honorable Supreme Court ki level da committee ai detail achage even home ministry ki Indian government level da so many committee sidai da CBI ki NIA ki meaningful yang kai officials in tharaga investigation dari do so idana finding lakani who are behind it how it happened who created it and why loina ani ada ainam house thamjaningi di manipur maya house ki khutang manipur maya nga thamjaningi di ada mai ta solidarity rally ma satkani na haira kana isam ne khoi di rally wor boi mayam da phongnai naga gi chinnaw sing khara phongna de akoi isam sum high court na tar podugi du yaning da bui sakka da ne ada sumaina kanghu khara da yamna ill feeling am lai rakanda yamna well plan to bui mong da tor kanda mo point na tor kanda government ki property adu innocent mission prajamayam ki lanthum punsida sumain tor kani hai bisi de koina expect to the bhai ta I have some mission maram di keno da rally si
loina mafam kudingda mama gi issue gi loina sanna ba ngata ne sanna gi ba ngata ne huji tu sanna ri ngarang su salli ma ngarang su abrogate tawgada bani kuki ga militancy ga tawnari ba su do abrogate tawgada bani ngarang mayam salli huji su dana taw but adu yongna yamna crooked toiba mawong ba yamna political banenta ma loina na dugum ba gi pot na taw kani hai bi थाजर उद्योगदगी मसीह पोसे मणिपुर हौखिबा चही मे अहुमदगी कुकी नार्को टेररिस्ट सिंगना मेडीगी मथक्ता चतरखिबा था तरा फारकलबा लान असि लोशन हन्नबा कुकी जो मिलिटेंट ग्रुप सिंगा चनरिबा सस्पेंशन ऑफ ऑपरेशंस सु लौथोकनबा हौजिक फॉर्मनिबा असेंबली गी मिफमना वारेफ लौदुना सेंटर द थागदबनि हाइना हौखिबा निमित खरनिदगी मफम कयादा मियामना पाक सना वाकन मिफम फमदुना लाकपदु ngasi असेंबली द सु एग्रीमेंट मखाताना चन हंदनबा सेंटर द हाइजबा हाइना हाउस न मोड अमत ओइना यानाक्रे असेंबली Speaker T.S. Sachavartana House this House unanimously resolved to urge the Government of India to abrogate the suspension of operation agreement with all the 𝐶𝐄𝐯 militant groups Haiba Waref Lautoki House ki members singna yari haiduna Dexter Thinki. This House unanimously resolved to urge the Government of India to abrogate the suspension of operations pact with all the 𝐶𝐄𝐯 group militants. याबीरेना लोग यार अपना अदर हुजिकी कोई रिजोल्यूशन दो हाउस दा अडॉप्ट होबदा याबीरब्रा मैं खुनगाकपा इचा सिंह फाबा यारोई ममा सिंहना बोर पिरगा थादोकपनि हाइना कैसामपाट पुखाव पोरमपाट थवान थाबा लेकाई सगोलमांग पाटलौना चिंगबा मफम कयादा पेनदबा खोलाव लाउक्रे कोंजेंग हजारी लेकाई अपुनबा मैरा पाइबे लुफ के एडवाइजर हुइद्रम बिस्वयाना हाई खुनगाकलिबा इचा सिंह खुनगाकतुना लेखिगदबनि ngasi ngarang asida I masen ki marakta nuaitaba thodok thoklakpa asi nuaite nuainadaba kaya leirabasu wari sanaraga yasanaba purakpiu police khangde khungakpa kunja khangde khulai thadoklaga laklabadi singkhong singya da leiriba khunja sing karamna hingani athuba matamda warishin puraknaba honabiu haiki amaromda all pukhau apunba maira paibi lufke member NB Motana hai khungakliba khunja sing pukhau hariba mafam asidagi faba yaroi icha sing asina pukhau maikei asibu ngak selibani makoi leiramdrabadi khun asi kuki singi makutta tarangani maram aduna khungagliba icha sing faba yaroi icha singi damak mama ikoi leiri haiki ngasi tha tara sukna manipur sa tangdu le cha da ba kiba mamda le ko sa yang wa la mi pung mak si ba na ba yum makai le ta ba mai sa ko yam sima tau ba se le kai le da na haron singna khunga kre bakhang singna khunga kana madudagi bathang yaw le ba manung gi oro ma pan gi oro MPA khangde arambai khangde khunga pa le kai na pa sing khangde mai myam da thawai kwak ta hapna lan sokna se ba thai myam ka khibam su yaw re nupi hau si ba yaw re si marak sai sira nga si ngarang ngau dana ekoi ma se gi marak ta yamna nungai ta ba thobuk phol pa se ekoi yam nungai jade mama oi bi khoi myam nga si nungai jade maduna yari ma kai I ma se nga sin na wa ta ni ekoi mai ti ma sa nga ta ni amana amada nungai na da ba le raga su maduk na ngak na duna ekoi sokna ba ya de sin na ba ya de kai na ba ya de ba khalon se thambi raga kamando sing juk lai thadu to piro kulai bai biu lam nga manipur ngam kai ngak piu manipur praja mayam ngak sin biu sa sing kun ngai ba mayam sing su kun thabo lak ko lak pi kanu lam dam no le ba lo jing ya gi mi sing ka mai ri hing Manipur gi ngamkhai kaiba yaroi haina khungakliba arambai tengol gi icha singi wakal hanthagada thawang amata Manipur lengakna chathaba yaroi icha singi damakta mama singlei haina thobal apunba maira paibina phongdrakli thobal apunba maira paibina senjuna ngasi thobal nongang khongda pangtokpa paugi mifam amada maira paibi luchingbi kangabam malayana hai hauzik khungakliba icha singasi yumda larik laishu tamduna che kolom paiduna leigedabani adubu khulai paiduna leibak asigi damak Manipur gi ngamkhai kaiba yaroi haina ahing nutil khangdana khungakliba asida lengak amasung law enforcement agencies sing asina onsinduna afaba
ngakpigani onsinjuna faba punnaba honariba sing asi khudakta tokadabani thawai khubakta haptuna manipur imagi damakta kathoklaba icha sing asibu makhatana faba punbagi thawong chatharaklabadi lamdam asigi ima mayamna government ki mayokta akanba maongda ihau changsingani icha singi damakta mama mayam leptuna leiri arabai tengol gi icha kanano akoi gi tei masem ji yekna bagi phibam da leigano ba akoi yekna ba jamda thidok piyo ba mama akoi isa sing hajani ngi se yekna ba thidok piyo yekna ba manghana bai damakta isa sing ji punjan na biyo ba punjan laga isa sing kamai tok sigera khana ga da matam ji da masem amaga noi na chin na ne noi na chin au masem masum hatu madara leiraga di yekna ba no khudong sa ba se lawoi dra ba nanau amana lalamaga su nayama amana lalamaga su nakoi amatani nakoi gi hakchang da chili bado angang bo khatani ima amatagi machani nakoi se akoi na pokpa ngatani haiba masi kari gi damu to nanau amana asoi basu mayam bam ngakadani mayam bam na asoi basu tamo haidana nga thu mochin taw basu ja asoi ba kitang dai na tu hatpi ba se mama akoi yaninde isa singi damakta mama akoi lairi karigo ma isaji matuna ma churaba isaji damakta mama akoina makoigi damakta sarkada akadri hoka sangani isa amata phabi yaroi haina mama akoina hairi kunnani ba arambai tingol NRC to extend AR manipur nagi isa singi marata singse thaba Haukiba Chaygi May Ahumdagi Kugi narco terrorist sing na Chatharakliba Lan asi hek howdagi Maitei Furuki Kun Singakpagi Todang Loduna Lakliba Arambai Tengolgi Thomi Singbu Paba Punba Yaroi Haina Thawal District Khangabok Lamlong Kaithelda Maike Adongi Ima Ibel Sing na wakat mi famduna Khongzang Changsin Kray Khangabok Apunba Maira Paibi Lupna Sinduna Pangtokiba wakat mi fam aduda Maitei Pokpi Palem Ima Kaya Lady Ija Sing Ninghanaganu Kungakliba Arambai Sing Faba Punba Yaroi Arambai Tengol na Yai Fare have a play card sing Paiduna Khangabok Lamlong Kaitelda Irebaki Damak Katoklaba Arambai Tengol gi Icha Sing Faba Yaroi Manipur gi Ima Sing Arambai Tengol Icha Sing gi Damak Lepli Haina Iba play card kaya Sazanaki Bagaloina Kolau Sing Sulauki Wakan mi famatuda Saruk Yakibi Apunba Maira Paibi Luf Khangaboki Joint Secretary Elangbam Sanato Mina Fongdora Kibada Kutta kolom paiduna mahima sing tamduna leizagadaba icha kaya haukiba chai gi May Ahumdagi Chatharakliba Lan asi howdagi Iraibak Iramdam Kanaba Manipur gi Apunba Saktam Kaiba Yaroi Haiduna Kutta Kulai Paiduna Kungaknaba Chongthorakliba Arambai Tengol gi icha kaya bu thengnaba Mafamda Fagani Pungani Haina Manipur Lengakna Fongdorakibabu Mama Ekoina Yaba Sungam Ngamloi Karigumba Lengakna Imasal Khananaba Honaba Leptrabadi Manipurda Lairiba Mama Oibi Kayana Lengaki Mathakta Akanba Khongjang Changsingani Haina Lengaki Mathakta Akanba Wafam Kaya Fongdoraklei Iramdam Manipur asida Megi tang ahumdagi ngasi phawa tha mapan tara suraba si phawada Manipur sida songnariba lan asida central sarkarna amadi state sarkarna kanamatan hanna yengbitrabada ekhogi iramdam sida leiriba isa kayana lerik lesu tamgada mahi masing tamdana legada isa mayam ama khunga tana volunteer oidana ima leba kaiba yaroi haibagi pandamda asukkanna sangsandana ngasi phawa ekhoibu kadaida kari sokhagedage haina ngakri chenbiriba isa sing asibu Arambai isa sing asibu mafam kadaidano thengnaba mafamda makoibu request togane phagani punngani haibagi asigumba odarama thulakpase ekoi mama oibi khudingmangna manipurda leiriba mama oibi khudingmangna asuke mate kandem tawi hairiba pose ekoi jaba sungam ngamjaroi karigumba manipurda leiriba isa arambai isa inau mayam sida 𝐋𝐲𝐰𝐬 kanagumba amatada phaba punba torokpa taragadi manipurda leiriba ima event khodingmangna manipur sarkar gi mathakta akanba action amaga loinana achauba ima singi khattagi oiba ihog ama lakani haibase ngasi media gi thongda thamjari arambai gogi jasin phaba jasin lepa kungai jasin lepa Numit Ninigi Mamang February Kuntaret ki Numidangda Imphal West District ki Additional SP Operation Werangthem Amit Amadi Atei Police Officers Singda Kulai Paiba Miyoi Singna Chathakiba Life Attempt Tawbagi Thawdok Adu Akan Maongda Condemn Tawi Haina IGP 𝐁𝐫𝐸 Fongdokre Ngasi Imphal gi Police Headquarter da Pangthokiba Paugi Mifam Amada IGP 𝐁𝐫𝐸 Hai Kulai Paiba Miyoi Singadu Arambai Tengol gi members Singni Numit Aduda Makoina Additional SP Amit ki Imung Manung gi Miyoi Singdasu Nongmai Kaptuna Amadi
Lanthum kaya amang ata thokanduna kian khanganki additional SP bu khulai paiba miyosing aduna faduna puraga furaki adubu police na matam chana thinghaudabadagi ngakpigani thinghaubadagi thadoraki thodok aduga mari lenna social media da masing khangdana aranba paw kaya sandokchuna police officer asigi amadi police department ki mingchat thihannaba honarakpa thenglari haki magna hai asengba wafam di February 19 ki numit yungba matungda North AOC da leiba government oil depot dagi masak khangdaba khulai paiba miyoi kharana ambassador car ani huba lakpa tawkre haibagi paw ama police sa fangki Pau adu hek fangbaga M Amit ka Imphal West Commando OCP achobaga loinena team khara changsanjuna thi humba chathabada car ani adu thatki loinena car huran bada chenaba miyoi ama faki mahaki matakta Imphal Police Station da under section 3798 400 506 34 IPC amadi 24 clause 1B arms act ki makada FIR amal lokhathi amadi thizinba hauki haina IGP muivana phongdoki magna high police haivasi matondagina makha fawba apunba team amani police ki miyoi amada attack toba haibasi yamna haksina logani amasung akanba thabak lokhatkani adugi sumatakta social media da police officer amabu natraga unit amabu target torakpada case panduna akanba thabak lokhatkani haiki to come back, so we are going to do the operations to recover those vehicles that are there. And we want to appeal to the public also not to use the social media in the negative way, in the wrong sense. Let us try to use it in a more positive way, especially not for character assassinations. Because as just now it is mentioned that no one is perfect, and in this kind of situation, it is not the time to find small mistakes of one another. Luraba leibaki irang asida ikhoi masen yengthinaba khanabagi matam natte chafu kairaga kwakna harauki nabani maram aduna asiguma thodok ase matungda amuk hanna thoktana balengangna kanba section thorang lokhatpiyo haina taragi chaisugi chairperson senior advocate khaidam manina phongdokre wafam asingasi khurai ahongai da leiba taragi chaisugi office ta pangtokpa paugi mifam amada khaidam manina haikibani magna makha taraduna manipur Thugaiba Pamba Kuki narco terrorist singna honarakliba cherak asida Manipur gi law and order ngakliba miyangi lanthum ngakliba state security force ki officer amada chathakiba thawang adu yamna laibak thibani lengak leitabagi thawang mali luf asigi oinadi one sided oiba maongda yengloi chaf manana yengani hauzik thokliba irang asi state security force singna matam chana yengsil haudabadagi miyangi apamba taroktabagi mayokta central Forcing Lowtokro Lauba Horakibani, Masi Hector Lauba Yabanate, Kudam Changdam Pangbadagi, Laurakpani Haina Sumak, Mahakna Makataki. Police Commando Sina, District Manada, Paulimatuna, Pulai Taroktana, protest Ore, I will say. To me, I could give Kunaida Topo to Amada, Sakana, Aran Mumatogada, Soibumatoga, Alinda Mumatogada, Mera Paibi Kande, Naro, Samstan Kande, Mayamna, Sara Hemba, Natravakat Nipam, Natraga Rally, Adumagi, I could democratically, Wabamunda, protest away. Ado, security personnel da Maroina active force the labor, Kanunda, Moina Penda, but Toropokan, so Kaimamatamida. Pulai Taroktana to the share, protest and Sipoimaki Gang to Vada. The week Chili Mama Late, Kanaki Mama Late in Pantara, Mukim among the Hydra, Amuxu to give a tenor. As an Amaramante, our possess, must have done it about misunderstanding with Port Manana, Lawi. Ngasi matam loaraba India lenga kamasung kuki lalhauba singa chatnariba suspension of operations su makatana sangthaba sangtokpa yaroi haina wangzingi tongan ba club sing mera paibi sing amadi ahallaman na mera paijina khongjang changsin baga loina kholau kaya laukre ngarang numidang miyam aduna wangzing irabat lamkhai herok lamkhai da pullaga khongjang adu changsin ki khongjang aduda Kuke militant singa sign donoriba su sangthaba yaroi Manipur da NRC chana halu long live Manipur long live Kanglaipak haibana chingba kholau sing lauke khongjang aduda sarugya kiba SOCDEC Wangzingi General Secretary Rosen Thongamna Kuke militant singa se narco terrorist singni hairaduna makoiga India lenga ka chana riba
ngasi February 18 da matam loiraba su asi amuk makha tana sangthaba tawbiganu kuki ngakpigani su chana draba matamda kuki militant sing asi laksinba ngamgani haiba wafam thamki nasi akhoi mafum masida irabo langai harega su khangnaba mayamna herok langai harega su khangnaba mafum masida polibasi khoi wangjingi wangkai amadi wangjingi apunba khoi maria pai bi amadi club organization senior citizen yamuna pulaga nasi india amasung kuki narco terrorist hajage maramdi kaiguna haiba matamda kuki gi su haina mayam haina khange adubu nasi akhoina kuki haiba wahis digi hentoga kari haininge haiba matamda kuki narco terrorist haininge maramdi haiba wahis mak khoi honorable chief minister na haigrabane ba azugumba kuki narco terrorist amadi India government ke tongri ba su se koi matam lere aduna makata na amuhana ko hariba su la su se to yaro action to yaro habe gi adugi kono kholau duni khoi ngasi luxury ba se su action to ba yaro estilista sing tam to khai ba yaro no ni ba Manipur dagi kuki singi su lauthok naba wafam si hauzik family ba assembly da khanabiu loinena Assam Rafas ke thawong yaningde amadi Manipur da NRC chana halu haina Imphal West ke kodom popi lamkhai da maira pai bi singna khongchet ama chatkre Vishnupur district ke Leimaram haino pok wari jingi maira pai bi singna su kholau kaya ga loinena khongsat ama Leimaram gi akoi bada chatki khongsat aduda saru yakibi ima amana Manipur dagi su lauthopu tha tara helaba irang asigi warishin puraku singkhong singya gi miyam gi awaba khangbiu AR gi ka henba thawong yaningde athubada lengak na meeting sangbiu haiki Hatara chupna satharaiba Manipur gi kuki terrorism gi lansina maram oiraga ekoi gi Manipur gi parja khudingmangna maruina chingkhong singya da leiriba koi gi kungang singi awaba sika loinana koi gi Manipur da kuki singna makoi gi su se sarkana lauthopiu makoi bu ekoi gi terrorist ne haina lauthopiu aduga Equigi, Assam Rifle se, Daban standard or the Assam Rifle se, Manipur dagi Lokopiu, Masi Lokokaba, Taragadi, Manipur Gamena, Atuba Matamda Lokopi daba Taragadi, Equina Praza Kudimangna, section Kudimangna, Akan Bamawonga, Ihola Kani Haibase, Manipur gi Praza Ama Oina, the Gichin Kong Singya, the Laiba, Waraba Kungangi, Mio Sinsina Awabase, Yangbira Gama, Aquina Hajari Base, Masi Matik Sana. Manipur Gamena, Tabiu Haiba Wapam Jetam. Vishnupur district ke Vishnupur Kaithel ke forest gate tagi hauraga police station mamang fawa mairagi khongchet ama chatkre Vishnupur amadi masigi akoibagi khunsingi apunba body ama oiriba balgi apunba maira paibi singna kuki singa chatnariba su lauthoku I masal yengtinaba hanaba khudakta lepu Assam Rifles ke double standard khudakta lepu ekhoi santi pami haiba kholau sing lauke district asige kaino yumnam khunau ngaikhong khunau da human gen semduna khongjang changsin kibaga loidena Nato Naran Saina Amadi Moirang da su mairagi khongchet chatki Hatara chupna satharaiba Manipur gi kuki terrorism gi lansina maram oiraga ekoi gi Manipur gi parja khudingmangna maruina chingkhong singya da leiriba koi gi kungang singi awaba sika loinana koi gi Manipur da kuki singna makoi gi su se sarkana lauthopiu makoi bu ekoi gi terrorist ne haina lauthopiu aduga Equigi, Assam Rifle se, Daban standard or the Assam Rifle se, Manipur dagi Lokopiu, Masi Lokokaba, Taragadi, Manipur Gamena, Atuba Matamda Lokopi daba Taragadi, Equina Praza Kudimangna section. Palelda Kuki Singi Mi Lena Trabayum Sing as a Kuki Defense Committee KDC members sing Haizaba Mio Sing na Yumgi Tong Amadi Tong now Faklangna Chingba Tugaidun among Ata Tokan Kre Hari Togdok Ado Mol Noi Kuki Kundagi Lanjana Kiba Kuki Sing Halaktuna Masamasagi Yumda Later di Hajuna Tugaibani Hari
Committee on Civil Society Kanglei Paki Thomi Singnangasi Imphal East ki Lamlai AC ki Manung Chanda Lairiba Red John da Lairiba Savungkho Khunau da Matau Toriba Police Personnel Singda Famung Ahum Amasung Mompak Manga Mating Pangkre Mating Pangba to the CCSK ki President Jitendra Ningomba Amadi Tongan ba Loop Singi Maru Iba Ima Sing Savungkho Khunau ki Maira Paibi Yangang Pokpi Police Station Asi Suresna Chingbasu Saruyaki Tengbang pibagi thoram aduga mari lerina Jitendra Ningomba na haiki lamdam asida irang asina hek horakibadagi tongan ba mating kaya pangduna lakibani amasung makha tanang asisu mafam asida lairiba state force amasung khungak liba ichil inau singna lansu thinglaba aduga tumfam chafam khangdana leiba asi ubadagi ngasi anirak suba oina famung amasung mompakna chingba angamba mating asi pangpa lakpani Singa hek time of the big farmer Makalay, Madu the Sway, Angam, Tinker Panjuru, Aduga, Sigi, Zigla, Vizagasina, Imphal Iski area, da, Kogi, Ukrudegi, Testoba, Kogi, Manipuri, State Force Taraga, Taruxida, Mumsta duty, Tadana, Hokiba, Kanodegi, Tangmari Manga, the Gilak, Nozi, Kogi, Manipur Miam, the Awasi, Koi, Mating Panguna, Lady Badumba, Koimafum money, I remember from Sida, Lingaki, Makedi, Sukitung, Kanoto, what, Pahida, I do not, they believe Nuan Badigi, Mita Power, duty, rotation, Tolo Lady Bagi, Sinoxing now, Zigla Mokwina Lady Ba, the Sari, Taiba, from Savunskitan, from Sada Banuai, Badunum Odana, Manga Makaram and Ting Pang, took Diana, Aina Su Karikumakara, Committee of Civil Society, Kangi Park, CCSK, Makedi, Namjabo, Hum Maduga, Wigi Mopak, Tarukuma, Timbalak Sevani, Lady Ba, Quigi, personnel, the police personnel, Tarak, Machina D, Kona, they believe a park, they believe Mayam shooting one with Mayam Sum, who's the Laki Heraga. A queen young with the Tumbosaba, Kangana, Honabi, Kunaka, Modi, police force man, since I can think Pang see Heba or Wafunduga. Savungkho Khunaugi Maira Paibi Laishram Meman Angasi Mafam Asida Icha Singna Lakpiduna Awat Abakaradang Oirabasu Pubirakuna Mafam Asigi Awabada Saru Yabiba Asigidamak Tagatba Fongdoraki Isa Jitena Ningomana, Akoi Samgo Kunok, the Lajari Basigi, police, Akoi Kunjibunga Piva, policing the Makta, Hagi Nandagi me, the Ging Asibola Cosida, Mojamaka, Taga, Tumagala, Adu Ubi, the Gi Isana Si, Akoi police the Makta Kalaga, Gandone, Mompane, Manat Timbivala, Ibuna Sibo Manunda, Akoi Awabazi Ubaze, Akona Uze, Atopa from the Zumayama Mating Pangakoi Uze, Aduna Hazu Maning. Akwai maning dalaga police ki ju mateng pangbirami pura aduga ngasi ju akwai gi amuk thinbire aduna ibungo na laiba ki seba tawa pamjabado isorna ju thawjan bidana hena ju tawbanga maju oijanu haina isorgin famda ju thaw Kuki Lalhoba Singh Amadi India Lenga ka Chatnariba Su Lauthokina ba Assembly na Waref Lauduna India Lenga ta Thaduna Su Lauthoku Amadi NRC Chatna Halu Mahairoi Hatpa Yaninde Paumi Phuva Yaninde CSO Singh Office Tugai Yan Khaiba Yaninde Saruyakiba Khwairamban Kaichel da Wakat Mi Fam Phambiduna Kholau Kaya Su Lobby Kiba Ima Singbo Kokomigi Media Coordinator Yum Khaibam Suras Kumar Khumana Thokpa Cherol Amada Ikai Khumnaba Utkre Cherol Asina Makha Taraduna Numidangi Batamda Manipurgi Mafam Kayada Fingang Setpiduna Kutta Maira Paiduna Khongsat Kaya Chatuna Kholau Kaya Laubiduna Manipur Pumba Pumnil Nilhan Kiba Iraicha Singh Club Organization Maira Paibi CSO gi Luchingbi Kaya Basu Kokomina Levak Miyam gi Mahut Silaga Thagatpa Amadi Ikai Khumnaba Utki Miyamna Taliba demand Singasi India Lengak Amadi Manipur Lengak Anina Athuba Matamda Thabak Oina Onthok Pigadabani Karigumba India Lengak Amadi Manipur Lengak Anina Miyamna Taliba demand Singasi Nathaiduna Thambiba Taragadi Kokomi Amadi Manipur Levak Miyamna Tumina Khak Leithokloi India Lengak Amadi State Lengak ki Mayokta Leirak Pasu Yai Haina Cherol Asida Palli All Manipur United Clubs Organization Amukogi Miching Makada Ngarang Dagi Hauduna Lakliba Mars Mari Fawada All 𝐶𝐸𝐸 United Clubs Organization 𝐴𝐾𝐾U 𝐶𝐸𝐸 Joint Director District Veterinary Office Thobal 𝐶𝐸𝐸 and 𝐶𝐸𝐸 Veterinary Hospital Umathelga Kusam Naduna 𝐶𝐸𝐸 Veterinary Umathelda Anti-Rabies Vaccination Program Ama Ayuki Pung Taret Makai Taba Matamdagi Hauduna Pangtokpa Haukre Ahan Banumita Hui Masing Humfumato Hida Kaptoki Amadi Ngasi Hui Masing Humfumanga Amadi Haudong Ani Hida Kaptoki Vaccination Program Asida District Veterinary Office Oina
Dr. 𝐂𝐲𝐰𝐬, Veterinary Officer amadi staff singna saruk yaki. All Manipur United Clubs Organization amuko gi maru oiba thomi sing, 𝐶𝐢𝐯 District United Clubs Organization Kaduko gi thomi sing, Seba Club 𝐶𝐢𝐯 Khunau, YFUC Club Umathel thomi singna saruk yaki. Pangthokliba thoramasi amuko gi leptana chatha jariba anti-rabies vaccination program ga mari ledena pangthokpani. Maike asomda leriba yumda yokpa sasan singda narakpa leina dagi matam chana kalhoba haiba asisu tawdaba yadaba yamna maru oiba amani haina lawzaraga pangthok jabani. Miyamna kanaba asi lawbiyu amadi thawdang yabiyu haidi. Jennings-ki resident Dr. Singna Stapen matam chana Bibi Dabagi strike tona BORF Laukre, Resident Doctors Association Jennings na thadaropa press statement amagi matung inna, haukiba thataru asidagi hauna statement regular oina, Bibi Dabagi maramna Resident Doctors Singna strike tona bagi waref asi lawani haina fongdorakli, maram asana Dr. Singda tek. Kam thengna awaba kaya mayuk nari haina nungaitaba fongdorakli. Strike asigi manungda emergency service natana atopa service amata saruk yaroi haina makatari. Sangsingadoriba khongjang asi Jennings Authority na Dr. Singna thengnariba awaba singasi thokhandanaba written assurance ama yaudana khongjang asi handokloi haiba firef lawre haina thamlakli. District Legal Services Authority Thawal na Legal Aid Clinic Hairok amadi Hairok Development Club ka khutsam naraga ngasi nomagi oiba legal gi maramda miyambu wakal tahanbagi thoram ama Hairok Part 3 Sampra Thong Manakta Leiba DN Memorial Academy ki campus ta pangthokre. Thoram aduda DLSA Thawal gi chairman su oriba District and Session Judge Thawal Samom 𝐂𝐲𝐸 HDC ki pautakloi oriba thabaktagi potharaba oza Thokjom Manglem amasung DLSA Thawal gi panel Lawyer 𝐶𝐢𝐯 Lembisna Meidingona President Members Singoina Saryaki Thoramaduda Panel Lawyer KH Lembisna Meidingona Nupi Singamari Lenaba Law Singi Maramda Sugaina Thambaga Lonina District and Session Judge Thawal S. 𝐂𝐸𝐸 POCSO Act 2012 amasung lemna legal gi mateng lawbagi matangda miyam wakal tahanki Legal Aid Clinic Hairoki Coordinator W. 𝐸𝐸𝐸 thoram adu karigidamak pangthoklibano haibadu macha khaina thamladuna hai hauzik thokliba irang asina maram oraga nupi amasung angang singda makhal makha kayagi chaitheng pirakpadagi tangai fadana legal gi oiba kari mateng lawba yai haibadu punna wakal taminnana bagi thoram adu Sinbani haki ngasigi thoram aduda Mahairoi Singh Lanai Club ki thomi singamadi Mahairoi Singh gi ahal laman kaya su sarugyaki tungda thoram aduga mari lenena TN Memorial Academy gi Larik faba Mahairoi Singh amadi sana khonabada makok mathang taraba Mahairoi Singh da school gi makedigi manamathum yenthokuna Mahairoi Singh bu puning thawatki Maitei Irol Iyak Loina Selol Apunba Luf Milal Kanglei Pakna Taranithoi Suba Manipur Assembly ki manga Sabha Session Hautopaki Tharamda Manipur ki Governor Anusuya Uikera Landam Asigi Fauna Loan Oriba Maitei Loan Amadi India ki Nipan Suba Sadul da Chalaba Loinena Manipur ki Official Oriba Loan da Wahaudok Pirakpagi Damak Manipur ki Governor Amadi Chief Minister Buthagatpa Fongdorakli Mitei Irol Iyak Loina Selol Apunba Luf Milal Kanglei Paki Publicity Secretary Soibam Arun Mitei na Thokpa Cherol Amada Wafam asi Palladuna Loan Amadi Mayek Saukat Hanaba Manipur Lengak na Tunganba Sentang Hapinaba Haikiba Dusu Tawak Oina Ontok Piraknaba Apel Toki Loinena Manipuri Loan bu Asamgi District Marida Associate Language Oina Sakhangbada Asamgi Chief Minister Busu Thagatpa Fongdorakli Joint Committee on Inner Land Permit System 𝐍𝐶𝐰𝐬 Student Wings 2024-25 ki thaupugadaba singa se nungthel khankrei nauna khallaba sing adudi ningthauzam Danakumar Meiteina convener 𝐁𝐫𝐴𝐬 Tanzania Meiteina co-convener Laimayum Anilsu co-convener Laishram Krishnadas Thoksom Amrita Meitei amasung Melem Bizuna Executive Member Singni nauna 𝐍𝐶𝐰𝐬 Students Wing ki convener khallaba suki President ningthauzam Danakumar Meiteina hanagi Convener Oina Thawpuramba Seram Hamzit na Charles Sinakre. Hauzik Pau gi marak tan natin ba break amatang lawminasi.
welcome you all to UNACO School Challenge Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. "40 years of trusted diagnostic service, Babina Diagnostics." Break ki matungda mayam bataramna okchari makataba pau pizari. United We Stand Meitei Ekhoi Punsinsi WhatsApp group na Manipur gi ngamkhai amadi saktam ngaknabagi damak khungak leba Meitei athoba singda leptana mating panglapagi sarugama oina ngasi kadangban part 2 da camp tawduna khungak leba Meitei athoba singda nomada sangdraba yadraba acha thak sing amadi village volunteer force VVF Fumlaugi Naha Singi Damak Raincoat Tara Larin Kabi Kadangban Gram Panchayat ki Pradhan Elangbam Premi ki Mafamda Khutsin Naduna Volunteer Singi Awabada Saruyakre Ngasigi Tengbang Khongchat Adu Group Asigi Chief Advisor 𝐁𝐿𝐲 Luchinki Khongzat Aduda Group Asigi Senior Member Pangambam Rajendro Rakesh Naurem Wahengbam Prafulo Toizam Somorzet Group Asigi Admin Bovo Kundrak Bamsu Saruyaki Lodina Suresh Khangembam L Toitoi Thongnauzam Khoimu Basanta Khuraizam Oinam Malim Ganba Laisham Rocky Amadi Dana Chandra Huidromna Chingba Group Asigi Maru Oiba Member Kayana Saruyaki Khongzat Aduga Mari Lenina Group Asigi Chief Advisor 𝐁𝐿𝐲 na Fongdokibada United We Stand na Iraibak Iramdam Kannabaki Damak Khungak Liba Thongna Faraba Meitei Athoba Singi Damak Leptana Mating Pangduna Laksabaki Sarugama Oina Acha Athak Sing Amadi Raincoat Sing Asi Mating Pangzabani Meitei Ekhoigi Khungak Liba Thongna Faraba Athoba Singi Damak Ekhoina Ngaklo Oiduna Lepli Ngasigi Tengbang Asi Khungak Liba Singda Thongna Pangan Hapsabani Haiki Khongzat Aduda Saruyakiba Group Asigi Senior Member Rakesh Naurem na Fongdokibada Meitei Ekhoina Ekhoigi Ngamkhai Ngaktana Atopa Furuf Amatana Khak Ngaklaroi Hauzik Ekhoina Kuki Militant Singa Mayuk Nariba Lan Asi Mai Paknabagi Damak Meitei Athoba Singi Langi Khutsu Khulai Sing Amadi Langi Machak Sing Marang Kaina Leishinbagi Tangai Fadaba Matamdu Oire Haiki Manipur gi Hauzik Oiriba conflict asigi yenglaga Thawbal da Ladiba Assam Rifles Indian Red Cross Society Thawbal branch samadi Blood Center and Transfusion Unit District Hospital Thawbal Khangabok ahumna punna kutsam naraga senduna nomagi oiba lemna EPB Tharam ama District Hospital Thawbal da pangthokre AR Thawbal gi Major Sahil IRCS Thawbal District Branch gi Vice President SS Mangoljau Secretary K Sadananda amadi Dr L Doren su saruk yaduna pangthokiba lemna EPB gi thoram aduda nupa kunmanga amadi nupi manga punna miyoi kuntrana EPK Moirang College da hangdiba relief camp ta ladiba inmates singbu laing bagi camp ama pangthokre Youth Red Cross Moirang Karkino samadi PRDA Vishnupur na punna sinba camp aduda Ren R Clinic Kwakaitel gi team na mitkamari lenaba anaba laing sing Anaba Singlaing Kilurina Spec PK Computer the Dr. Professor GS Moirangtam Director CEO na Cancer Anaba Khangdok Naba Amadi Matam Chana Laing Naba Wafam Sing Thamki Magna High Koina Chatuna Miam da Pau Kangalaga Anaba Si Laing Badamating Oinaba PRDA Amadi Atay Local Club Singapuna Sinjuna Pangtopa Kemni Haki Computer the Atay Masak Naiba Dr. Kaya Saruyaki Lonina Hidak Langtak Kaya Lemna PK
चाना लाई होगा कैंसर से क्योर तौदे ना कोई थीम से अदु रेडी आली डिटेक्शन तौके हायरगदी फिर असमान मास क्लीनिंग प्रोग्राम से ये विलेज लेवल का जगह जगह चलता करम उदम अमगदी मशी ना सना किया है मास तक खनन बहन जब अदुदी अपन आली वार्निंग साइन मैम से आली वार्निंग साइन सकते का मतलब चाना प्रजाति को हन्नों अमगदी कैंसर से हरपद ना हरपद तौदा अपन खमों को नहीं अपन खमों रगदी मतलब चाना लाई का एक्शन अपने चाना लोगों ने खांगे रिलेशन टोकने खांगे ऑपरेशन टोकने खांगे मतलब चाना लाई हौल की कैंसर तो अदुई नहीं है कैंसर क्यूरेबल है सी कैंसर दिया लोरिया ना खन में जो कंसेप्ट ऑफ टी याद है कैंसर इज क्यूरेबल इफ डिटेक्टेड अर्ली है या अदु ने कोई कार्य थी से Manipuri Civil Society Organization Assamna Sinduna Manipuri Lonbo Assam ki District Marida Associate Official Language oina bibirakpagi damak Assam lengakpo tobima khangba utpagi thoram ama multipurpose hall Philadelphia Lakipur da pangthokre thoram aduda Lakipur ki MLA Sri 𝐿𝐶𝐤𝐸 na chief guest amasung MDC ki chairperson Mutum Rina Singh na guest of honor oina daista famki thoram aduda Assam lengakpo tobima khangba utpaga lodina MLA 𝐿𝐶𝐤𝐸 da Civil Society Organization kayana lengyan fi tamki thoramga mari lenena wangang laduna MLA 𝐿𝐶𝐤𝐸 na haikibada ikai khumnazariba PM Modi amadi CM Himanta Biswa Sarmagi lamjing makhada jati furuf khena bat thamdana miyangi yaifana bat thavak ya paikali Lakipur Kendra asidasu mahakna jati furuf ki khena bat thamdana miyangi yaifana bat thavak paikali haiki Tha asigi kunmari dagi kuntaret forward ranchi da chathakiba Khelo India Senior National Women Wushu League da bronze lawrakrabi kumbi Setupur dagi B tampasnabu opagi thoram amangasi kumbi da pangthokre Vistupur District Wushu Association amadi Setupur mayai lekai merapaibi ga punna sinjuna pangthokiba thoram aduda tampasna na haikibada mahapu Indian Army na mating pangbiduna masana asida saruk yaba fangkiba asigumna matungda su mahapu mating pangbiyu haiba wafam thamki February 24 to 27 lo pangthokiba Karachi da Senior Women League da ai bronze medal lawdari Khelo India gi Women League ni asida ai akoi gi sanaroi sing mayam chatpa matamda bronze kaya lawduna ball kaya lawduna akoi na team champion loiraki masi sigi da akoi ai gi damakta mating pangbirakiba Indian Army sarbu thagalwai phongdokjari maduda matung tarakpada su ai sponsor tawdun thabiduna mai papo sambiu mathangda soi ball logo mambo oijarage sabu thagal Aroibada maroiba pau amuhana pizari Irang asi hana thaurang tauraga atamnana furuf amada chatharakpani haina chief minister N Birena house ta haikre 𝐿𝐶𝐤𝐸 militant group singalainari basu agreement chana handanaba center da haizaba haina Manipur Legislative Assembly da ngasigi mifamna mot amata oina warif lawkre Khun ngakpa volunteer cha kayana makhatana khun ngakla roi state force na oina ngaklo haina hanakre maira paibi singna mafam kayada khun ngakpa sing fabe yaroi haina khongjang changsinba haukre Kulai paiba singna additional SP Amit ki yumda amadi ade officer singda chathakiba thawang police department na akanma moongda condemn tawkre Northeast Windona Sandok Sari Banimidangi Pau Matang Sidaloisari, Ming Tabiriba Singbu Amuka Hanna Chan Mabamna Kurumjari.